ꯄꯥꯟꯊꯣꯏ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯄꯥꯔꯝꯃꯤ꯫ ꯂꯃꯥꯏ ꯃꯔꯤꯁꯨꯕ꯫ ꯀꯩꯅꯣ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯄꯨꯟꯁꯤꯒꯤ ꯈꯪꯉꯝꯂꯔꯣꯏꯗꯕ꯫ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯉꯝꯒꯅꯤꯌꯦ꯫ ꯄꯥꯟꯊꯣꯏ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯄꯥꯟꯊꯣꯏꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯁꯨꯅꯤꯇꯥꯅ ꯏꯆꯥꯊꯣꯏꯕꯤ꯫ ꯄꯥꯟꯊꯣꯏ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯗꯨꯅ ꯃꯅꯤꯡꯗ ꯂꯣꯠꯁꯤꯜꯂꯤ꯫ ꯁꯨꯅꯤꯇꯥꯅ ꯁꯦꯁꯦ ꯏꯃꯧꯒꯤꯅꯦꯅ ꯆꯆꯥꯅ ꯂꯤꯛ ꯑꯃ ꯁꯥꯕꯤꯕꯅꯤ꯫ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯨ ꯃꯔꯥꯡ ꯃꯔꯥꯡ ꯄꯤꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯅ ꯌꯥꯅꯤ ꯆꯆꯥ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯛꯁꯦ ꯅꯃꯧꯗ ꯄꯤꯕꯤꯔꯤꯁꯤꯕꯣ? ꯁꯨꯅꯤꯇꯥꯅ ꯀꯥꯏꯗꯒꯤ ꯌꯥꯝꯕꯅꯣꯗ, ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯅ ꯑꯇꯣꯝꯕꯅ ꯄꯤꯌꯣꯅ ꯄꯤꯔꯝꯕꯅꯤ꯫ ꯄꯥꯟꯊꯣꯏꯅ ꯀꯩꯅꯣ ꯁꯤꯕꯣ? ꯁꯨꯅꯤꯇꯥꯅ ꯈꯪꯗꯦ ꯌꯦꯡꯒꯦꯒ ꯌꯥꯗꯦ, ꯍꯌꯦꯡ ꯏꯇꯩꯃꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯍꯜꯂꯨꯌꯦ, ꯁꯔꯄ꯭ꯔꯥꯏꯖꯅꯦꯌꯦ꯫ ꯄꯥꯟꯊꯣꯏꯅ ꯑꯁ ꯂꯣꯏꯔꯦꯍꯦ, ꯀꯤꯕꯨ ꯀꯤꯖꯩꯀꯣ ꯏꯗꯣꯝꯆꯥ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯥꯟꯊꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯁꯤꯅ ꯀꯩꯕꯨ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯁ ꯀꯣꯟꯅ ꯌꯦꯡꯂꯒꯦꯗ꯫ ꯄꯥꯟꯊꯣꯏ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯃꯥꯏ ꯃꯉꯥꯁꯨꯕ꯫ ꯑꯁ ꯉꯁꯤꯗꯤꯕ ꯏ ꯌꯥꯝ ꯀꯥꯏꯗ, ꯄꯤꯛꯅꯤꯛ ꯆꯠꯂꯤꯅꯦꯅ ꯋꯥꯈꯜꯒꯗꯤ ꯌꯧꯅ ꯁꯥꯒꯠꯂꯨꯔꯒ ꯑꯩꯗꯤꯕꯀꯣ꯫ ꯂꯃꯥꯏ ꯇꯔꯨꯛꯁꯨꯕ꯫ ꯅꯪꯅ ꯄꯥꯝꯖꯅ ꯈꯟꯈꯤꯕ ꯄꯣꯠꯁꯛꯁꯦ ꯅꯐꯝꯗ ꯁꯣꯏꯗꯅ ꯇꯝꯒꯅꯤ꯫ ꯅꯪ ꯈꯪꯍꯟꯗꯅ ꯑꯩꯅ ꯂꯣꯟꯅ ꯂꯩꯔꯛꯄꯅꯦ, ꯅꯣꯡꯃ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯅꯐꯝꯗ ꯄꯤꯗꯣꯏꯅꯤꯀꯣ꯫ ꯂꯩꯃꯥꯏ ꯅꯤꯄꯥꯟꯁꯨꯕ꯫ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤꯌꯦ, ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯄꯥꯟꯊꯣꯏ ꯑꯁꯨꯝ ꯄꯥꯔꯝꯃꯤ꯫ ꯂꯩꯃꯥꯏ ꯈꯔ ꯄꯥꯔꯕ ꯃꯇꯨꯡ ꯂꯩꯃꯥꯏ 12 ꯁꯦꯞꯇꯦꯝꯕꯔ ꯗꯦꯠ 4 ꯃꯟꯗꯦ ꯍꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯌꯥꯔꯛ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯕꯁꯨ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯇꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯁꯅꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯁꯨ ꯅꯪꯕꯨꯗꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤꯌꯦ꯫ ꯉꯥꯏꯍꯥꯛ ꯒꯦꯞ ꯀꯥꯜꯂꯕ ꯃꯇꯨꯡ ꯅꯨꯡꯉꯥꯏꯔꯦ, ꯉꯁꯤꯗꯤ ꯌꯨ ꯄꯦꯟꯅ ꯊꯛꯑꯦ꯫ ꯅꯣꯡꯃꯗꯁꯨ ꯏꯃꯥꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯇ꯭ꯔꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯒꯅꯤꯌꯦ꯫ ꯊꯃꯣꯏꯗ ꯌꯦꯛꯈ꯭ꯔꯕ ꯃꯥꯒꯤ ꯁꯛꯇꯝꯁꯦ ꯃꯨꯊꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯏꯃꯥ, ꯉꯝꯗ꯭ꯔꯕꯗꯤ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯉꯁꯤꯅ ꯗꯥꯏꯔꯤ ꯑꯁꯤꯒꯤ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯄꯦꯟꯅ ꯌꯦꯡꯖꯒꯦ꯫ ꯅꯪꯕꯨ ꯌꯦꯡꯖꯕꯗ ꯃꯤꯠꯇꯒꯤ ꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯦ ꯅꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯂꯕꯗꯤ ꯀꯌꯥꯗ ꯄꯦꯟꯖꯒꯅꯤ ꯊꯃꯣꯏꯁꯤꯅ꯫ ꯅꯪ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯅꯐꯝꯗ ꯇꯝꯒꯦ ꯈꯟꯈꯤꯕ ꯈꯨꯗꯣꯜꯁꯦ ꯀꯔꯝꯅ ꯄꯤꯒꯅꯤ? ꯅꯪꯕꯨ ꯎꯕ ꯐꯪꯗꯅ ꯑꯩ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ ꯅꯐꯝꯗꯩ꯫ ꯄꯥꯟꯊꯣꯏ ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯌꯦꯡꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯄꯥꯟꯊꯣꯏ ꯃꯁꯥꯗꯨ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯂꯣꯌꯥꯅ ꯄꯤꯔꯛꯄ ꯒꯤꯐ ꯄꯦꯀꯦꯖ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯥꯟꯊꯣꯏꯅ ꯂꯣꯌꯥꯅ ꯀꯩꯗꯧꯔꯒꯦ? ꯄꯥꯟꯊꯣꯏꯅ ꯑꯝꯇ ꯉꯥꯏꯈꯣꯅꯦ꯫ ꯂꯣꯌꯥꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯍꯧꯔꯦꯗꯣ, ꯅꯨꯄꯤ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯎꯕ ꯌꯥꯗꯕꯤꯗꯣ꯫ ꯄꯥꯟꯊꯣꯏꯅ ꯑꯁ ꯅꯪ ꯈꯪꯄꯣꯟꯇꯦꯍꯦ꯫ ꯂꯣꯌꯥꯅ ꯀꯩꯗꯧ ꯈꯪꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯄꯥꯟꯊꯣꯏ ꯈꯨꯗꯣꯞ ꯑꯃ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯏꯆꯦ, ꯁꯤꯁꯦ ꯀꯌꯥꯃꯨꯛ ꯂꯩꯒꯦ? ꯗꯨꯀꯥꯟ ꯅꯨꯄꯤꯗꯨꯅ ꯏꯕꯦꯝꯃ, ꯁꯟ 2 ꯇꯪꯈꯥꯏꯅꯤ, ꯅꯨꯡꯁꯨ ꯌꯥꯎꯗꯕꯅꯤꯅ 40,000 ꯑꯗꯨꯃꯥꯏ ꯇꯥꯔꯝꯒꯅꯤ꯫ ꯄꯥꯟꯊꯣꯏꯅ ꯑꯣ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏ ꯂꯨꯛꯊꯈꯤ꯫ ꯗꯨꯀꯥꯟ ꯅꯨꯄꯤꯗꯨꯅ ꯏꯕꯦꯝꯃ, ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ? ꯄꯥꯟꯊꯣꯏꯅ ꯏꯆꯦ ꯀꯣꯟꯅ ꯂꯧꯔꯒꯦ꯫ ꯂꯣꯌꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯣꯌꯥ ꯄꯥꯟꯊꯣꯏꯒꯤ ꯃꯇꯧꯗꯨ ꯎꯏ, ꯑꯗꯨꯕꯨ ꯎꯗꯕ ꯁꯥꯗꯨꯅ ꯂꯩ꯫ ꯄꯥꯟꯊꯣꯏ ꯃꯁꯥꯗꯨ ꯆꯤꯡꯅꯕ ꯍꯦꯜꯂꯛꯏ, ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯄꯥꯟꯊꯣꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯣꯌꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯆꯆꯥ! ꯁꯨꯅꯤꯇꯥꯅ ꯏꯍꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?
ꯄꯥꯟꯊꯣꯏꯅ ꯁꯨꯅꯤꯇꯥ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯩꯍꯧꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯁꯨꯅꯤꯇꯥꯅ ꯏꯃꯧꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯄꯥꯟꯊꯣꯏꯅ ꯗꯥꯏꯔꯤ ꯁꯨꯅꯤꯇꯥ ꯄꯥꯟꯊꯣꯏꯗ ꯐꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯗꯒꯤ ꯂꯥꯛꯏ ꯁꯨꯅꯤꯇꯥ ꯃꯁꯥꯗꯨ ꯏꯛ ꯇꯧꯏ ꯁꯨꯅꯤꯇꯥꯅ ꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯄꯥꯟꯊꯣꯏꯅ ꯆꯆꯥ ꯁꯨꯅꯤꯇꯥꯅ ꯍꯥꯏꯌꯨ ꯏꯃꯧꯕꯨ ꯀꯩ ꯍꯥꯏꯅꯤꯡꯕꯒꯦ ꯁꯨꯅꯤꯇꯥ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯄꯥꯟꯊꯣꯏ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯆꯆꯥ ꯗꯥꯏꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯆꯆꯥ ꯁꯨꯅꯤꯇꯥꯅ ꯀꯔꯝꯕ ꯀꯅꯥꯅꯣ ꯅꯨꯄꯤ ꯍꯥꯏꯁꯤꯕꯣ ꯄꯥꯟꯊꯣꯏꯅ ꯆꯆꯥ ꯅꯃꯧꯗ ꯃꯤꯅꯝꯕꯤꯒꯅꯨ ꯅꯃꯧꯒꯤ ꯆꯤꯡꯅꯕꯁꯦ ꯑꯝꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨ ꯁꯨꯅꯤꯇꯥꯅ ꯏꯃꯧꯕꯨ ꯀꯩꯗꯧꯔꯕꯒꯦ ꯀꯅꯥꯅꯣ ꯅꯨꯄꯤ ꯍꯥꯏꯕꯣ ꯄꯥꯟꯊꯣꯏꯅ ꯆꯆꯥ ꯅꯃꯧꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯁꯨꯅꯤꯇꯥ ꯃꯄꯤꯗꯨ ꯈꯥꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯇꯥꯔꯛꯂꯤ ꯁꯨꯅꯤꯇꯥꯅ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯟꯊꯣꯏꯅ ꯍꯥꯏꯕꯤꯌꯨ ꯆꯆꯥ ꯁꯨꯅꯤꯇꯥꯅ ꯏꯆꯥ ꯊꯣꯏꯕꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯂꯣꯌꯥꯅ ꯃꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯈꯤ ꯈꯟꯖꯈꯤ ꯃꯥꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯄꯥꯝꯃꯨꯈꯤꯗꯦ ꯏꯆꯥꯗꯁꯨ ꯅꯠꯇꯅ ꯆꯆꯥꯅꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤ ꯅꯨꯃꯤꯠꯇꯣ ꯑꯇꯣꯝꯕ ꯊꯃꯣꯏ ꯀꯥꯏꯅ ꯂꯥꯛꯈꯤ ꯏꯆꯥꯒꯤ ꯃꯇꯧꯗꯣ ꯃꯃꯥ ꯑꯩꯍꯥꯛ ꯌꯦꯡꯕ ꯉꯝꯈꯤꯗꯦ ꯏꯆꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯄꯤꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯏꯆꯥꯅ ꯈꯜꯂꯤꯕ ꯄꯣꯠꯁꯛꯁꯤꯗꯤ ꯃꯃꯥ ꯑꯩꯅ ꯄꯤꯕ ꯉꯝꯗ꯭ꯔꯦꯅꯦ ꯄꯥꯟꯊꯣꯏꯅ ꯆꯆꯥ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯁꯨꯅꯤꯇꯥꯅ ꯏꯆꯥ ꯊꯣꯏꯕꯤ ꯆꯆꯥꯕꯨ ꯀꯔꯝꯅ ꯍꯥꯏꯔꯁꯤꯒꯦ ꯄꯥꯟꯊꯣꯏꯅ ꯍꯥꯏꯕꯤꯌꯨ ꯆꯆꯥ ꯁꯨꯅꯤꯇꯥꯅ ꯏꯆꯥ ꯊꯣꯏꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯤꯌꯦ ꯄꯥꯟꯊꯣꯏꯅ ꯆꯆꯥ ꯍꯥꯏꯕꯤꯌꯨ ꯁꯨꯅꯤꯇꯥꯅ ꯏꯆꯥ ꯊꯣꯏꯕꯤ ꯆꯆꯥꯕꯨ ꯅꯪꯉꯣꯟꯗ ꯀꯔꯝꯅ ꯍꯥꯏꯗꯣꯏꯅꯣ ꯁꯨꯅꯤꯇꯥꯅ ꯃꯁꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯀꯅꯥꯃꯠꯇꯗ ꯐꯣꯡꯗꯣꯛꯂꯔꯣꯏ ꯈꯟꯗꯨꯅ ꯆꯆꯥꯅ ꯊꯝꯂꯛꯄꯅꯤꯅꯦ ꯄꯥꯟꯊꯣꯏꯅ ꯆꯆꯥ ꯅꯃꯧꯗ ꯑꯁꯦꯡꯕꯗꯣ ꯄꯨꯝꯅꯃꯛ ꯍꯥꯏꯕꯤꯌꯨ ꯁꯨꯅꯤꯇꯥ ꯀꯥꯗ ꯆꯪꯗꯨꯅ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯥꯟꯊꯣꯏꯗ ꯌꯦꯡꯍꯜꯂꯝꯃꯤ ꯁꯨꯅꯤꯇꯥꯅ ꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯁꯤꯅꯤ ꯏꯆꯥꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈꯤꯕꯗꯣ ꯄꯥꯟꯊꯣꯏ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯥꯟꯊꯣꯏꯅ ꯆꯆꯥ ꯁꯤꯗꯤ ꯑꯩ ꯁꯨꯅꯤꯇꯥꯅ ꯃꯥꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯤ ꯃꯤꯁꯛꯇꯨꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯕꯨ ꯆꯆꯥꯅ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯨꯃꯤꯠꯇꯣ ꯅꯪꯒꯤ ꯃꯔꯝꯗ ꯆꯆꯥꯅ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕꯁꯨ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ ꯄꯥꯟꯊꯣꯏꯅ ꯆꯆꯥ ꯁꯨꯅꯤꯇꯥꯅ ꯑꯇꯣꯝꯕꯅ ꯊꯕꯛ ꯍꯦꯛ ꯐꯪꯕꯒ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯒꯦ ꯈꯟꯖꯈꯤ ꯆꯆꯥꯅ ꯑꯗꯨꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅꯗꯤ ꯊꯝꯕꯤꯔꯝꯗ꯭ꯔꯦ ꯃꯇꯝꯗꯣ ꯆꯆꯥꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯈꯤ ꯑꯩꯃꯛꯅ ꯑꯁꯨꯝꯅ ꯀꯥꯏꯔꯕꯁꯤꯗꯤ ꯏꯆꯥꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥꯅ ꯀꯥꯏꯔꯝꯒꯗꯕ ꯊꯃꯣꯏꯗꯣ ꯃꯃꯥ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯏꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯥꯃꯛꯀꯤ ꯏꯃꯧ ꯑꯣꯏꯗ꯭ꯔꯕꯁꯨ ꯏꯆꯦꯒꯤ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯔꯦ ꯃꯁꯤꯗ ꯆꯆꯥ ꯄꯦꯟꯊꯣꯛꯄ ꯇꯥꯕꯅꯤ ꯄꯥꯟꯊꯣꯏꯅ ꯆꯆꯥ ꯅꯆꯥꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯏꯃꯨꯡꯁꯤꯒꯤ ꯏꯃꯥ ꯆꯆꯥ ꯍꯣꯏꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯗꯤ ꯇꯣꯜꯂꯕꯤ ꯅꯃꯧꯒꯤ ꯆꯪꯖꯐꯝꯁꯨ ꯂꯩꯔꯝꯃꯣꯏ ꯆꯆꯥ ꯅꯃꯧꯅ ꯍꯧꯈꯤꯕ ꯀꯌꯥꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯃꯊꯛꯀꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯃꯧ ꯆꯆꯥꯒꯤ ꯑꯁꯦꯡꯕ ꯅꯃꯧꯗꯣ ꯑꯣꯏꯖꯒꯦꯀꯣ ꯆꯆꯥ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏ ꯁꯨꯅꯤꯇꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯀꯞꯂꯝꯃꯤ
ꯁꯨꯅꯤꯇꯥꯅ ꯏꯆꯥ ꯊꯣꯏꯕꯤ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯑꯗꯨꯝꯅ ꯇꯧꯍꯩꯗꯦ ꯍꯧꯖꯤꯛꯇꯤ ꯆꯆꯥ ꯏꯃꯧꯕꯨ ꯏꯃꯧꯅꯤ ꯈꯟꯗ꯭ꯔꯦ ꯑꯄꯣꯛꯄ ꯏꯆꯥꯃꯛꯅꯤ ꯈꯜꯂꯕꯅꯤ ꯌꯦꯡꯉꯣꯏ ꯏꯆꯦꯗꯣ ꯌꯥꯝ ꯋꯥꯖꯔꯛꯂꯕꯅꯤ ꯏꯇꯩꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯆꯧꯕꯕꯨ ꯌꯥꯝ ꯀꯨꯞꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯛꯄꯅꯤ ꯅꯨꯄꯥ ꯌꯥꯎꯗꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯏꯆꯦꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯨꯀꯣ ꯄꯥꯟꯊꯣꯏꯅ ꯍꯣꯏ ꯆꯆꯥ ꯁꯨꯅꯤꯇꯥꯅ ꯑꯗꯣ ꯅꯪꯕꯨ ꯅꯁꯥꯗꯤ ꯀꯩꯝ ꯇꯧꯗꯦꯀꯣ ꯄꯥꯟꯊꯣꯏꯅ ꯇꯧꯗꯤꯌꯦ ꯑꯗꯨꯗꯤ ꯆꯆꯥ ꯅꯃꯧ ꯑꯃꯨꯛ ꯁꯨꯅꯤꯇꯥꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯣꯌꯥꯅ ꯄꯤꯔꯛꯄ ꯈꯨꯗꯣꯞꯇꯨꯕꯨ ꯌꯦꯡꯂꯝꯃꯤ ꯄꯥꯟꯊꯣꯏꯅ ꯂꯣꯌꯥ ꯅꯪꯅ ꯏꯐꯝꯗ ꯆꯜꯂꯝꯂꯤꯕ ꯄꯥꯈꯣꯡꯁꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦꯀꯣ ꯂꯣꯌꯥ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯇꯟꯖꯥꯗꯨꯗ ꯃꯦꯝꯃꯅ ꯀꯧꯔꯛꯏ ꯄꯥꯟꯊꯣꯏꯅ ꯇꯥꯔꯦ ꯏꯃꯥ ꯃꯦꯝꯃꯅ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕꯣ ꯀꯩꯗꯧꯔꯦ ꯅꯃꯥꯏꯗꯨꯗꯤ ꯅꯃꯥꯏ ꯅꯃꯤꯠ ꯏꯉꯥꯡ ꯉꯥꯡꯂꯤꯗꯨꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ ꯄꯥꯟꯊꯣꯏꯅ ꯀꯩꯝ ꯇꯧꯗꯦ ꯏꯃꯥ ꯃꯦꯝꯃꯅ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣ ꯄꯥꯟꯊꯣꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯃꯀꯣꯛꯇꯨ ꯉꯥꯎꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯨꯈ꯭ꯔꯦ ꯃꯦꯝꯃꯅ ꯑꯗꯣ ꯌꯦꯡꯉꯣꯏ ꯃꯦꯝꯃ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯄꯥꯟꯊꯣꯏꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯃꯅ ꯏꯆꯥ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯣ ꯁꯦ ꯏꯃꯧꯕꯨ ꯀꯩꯗꯧꯔꯒꯦ ꯁꯦ ꯇꯥꯕ꯭ꯔꯣ ꯃꯦꯝꯃ ꯄꯥꯟꯊꯣꯏꯕꯨ ꯁꯝꯀꯠꯇꯨꯅ ꯁꯣꯐꯥꯗ ꯍꯤꯞꯍꯜꯂꯝꯃꯤ ꯃꯦꯝꯃ ꯕꯣꯌꯤꯡꯗ ꯐꯣꯟ ꯇꯧꯁꯤꯜꯂꯝꯃꯤ ꯕꯣꯌꯤꯡꯅ ꯍꯜꯂꯣ ꯏꯃꯥ ꯃꯦꯝꯃꯅ ꯑꯆꯧꯕ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯕꯣꯌꯤꯡꯅ ꯇꯥꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯃꯦꯝꯃꯅ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯣ ꯄꯨꯔꯒ ꯑꯝꯇ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯕꯣꯌꯤꯡꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯍꯣꯏ ꯂꯥꯛꯂꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯌꯤꯡ ꯔꯥꯍꯨꯜꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯕꯣꯌꯤꯡꯅ ꯏꯃꯥ ꯃꯦꯝꯃꯅ ꯑꯆꯧꯕ ꯕꯣꯌꯤꯡꯅ ꯄꯥꯟꯊꯣꯏꯕꯨ ꯀꯥꯗ ꯄꯨꯈꯠꯇꯨꯅ ꯍꯤꯞꯍꯜꯂꯝꯃꯤ ꯕꯣꯌꯤꯡꯅ ꯚꯥꯏ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯔꯥꯍꯨꯜꯅ ꯚꯥꯏ ꯁꯤ ꯑꯩ ꯌꯦꯡꯒꯦ ꯀꯩꯝ ꯇꯧꯔꯣꯏꯁꯤ ꯄꯥꯈꯠꯀꯅꯨ ꯕꯣꯌꯤꯡ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯤꯍꯨꯜꯗꯨ ꯆꯦꯡꯈꯩꯕꯒꯨꯝ ꯆꯣꯡꯂꯝꯃꯤ ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯝꯃꯤ ꯁꯣꯝꯗꯅ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯁꯅꯥꯃꯍꯤꯗ ꯙꯨꯞ ꯀꯦꯟꯗꯜ ꯀꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤ ꯑꯁꯨꯝꯅ ꯁꯨꯝ ꯌꯦꯡꯕꯅ ꯔꯥꯍꯨꯜꯗꯨ ꯅꯣꯛꯐꯦꯠꯇꯧꯅ ꯃꯈꯥꯗ ꯐꯝꯗꯨꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯕꯣꯌꯤꯡꯗ ꯍꯥꯏꯔꯛꯏ ꯔꯥꯍꯨꯜꯅ ꯚꯥꯏ ꯕꯣꯌꯤꯡꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯍꯥꯏꯌꯣ ꯚꯥꯏ ꯔꯥꯍꯨꯜꯅ ꯚꯥꯏ ꯁꯤꯗꯤ ꯑꯋꯥꯕꯒꯤ ꯄꯥꯎ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯎꯅꯤ ꯕꯣꯌꯤꯡꯅ ꯚꯥꯏ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯔꯥꯍꯨꯜꯅ ꯚꯥꯏ ꯅꯣꯏꯒꯤ ꯃꯤꯍꯦꯟꯒ ꯇꯧꯔꯦ ꯕꯣꯌꯤꯡꯅ ꯀꯩꯅꯣ ꯚꯥꯏ ꯅꯪ ꯍꯥꯏꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯌꯨ ꯚꯥꯏ ꯔꯥꯍꯨꯜ ꯅꯣꯛꯇꯨꯅ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯁꯦ ꯃꯄꯥ ꯃꯤꯡꯊꯣꯜ ꯐꯪꯗꯧꯔꯦꯕ ꯕꯣꯌꯤꯡ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯕꯣꯌꯤꯡꯅ ꯑꯁꯦꯡꯕ꯭ꯔꯣ ꯚꯥꯏ ꯔꯥꯍꯨꯜꯅ ꯀꯩꯅꯣ ꯚꯥꯏ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯕꯣꯌꯤꯡꯅ ꯑꯁ ꯀꯩꯅꯣ ꯑꯁ ꯏꯃꯥ ꯃꯦꯝꯃ ꯃꯆꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯆꯦꯟꯈꯠꯂꯛꯏ ꯃꯦꯝꯃꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯔꯥꯍꯨꯜꯅ ꯏꯃꯥ ꯏꯃꯥꯁꯦ ꯅꯁꯨ ꯐꯪꯗꯧꯔꯦꯕ ꯅꯁꯨꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜꯗꯣ ꯇꯥꯕ ꯐꯪꯂꯅꯤꯌꯦ ꯃꯦꯝꯃꯅ ꯑꯩꯕꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯏꯃꯥꯅ ꯈꯜꯂꯨꯔꯤꯁꯤꯒ ꯔꯥꯍꯨꯜꯅ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯍꯟꯕꯤꯔꯅꯨꯀோ ꯂꯦꯡꯕ ꯈꯣꯠꯄ ꯇꯧꯍꯟꯕꯤꯔꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕꯤꯌꯨ ꯃꯦꯝꯃꯅ ꯍꯣꯏ ꯍꯣꯏ ꯏꯃꯧꯁꯅ ꯋꯥꯍꯟꯕ ꯌꯥꯄꯣꯟꯇꯦ ꯕꯣꯌꯤꯡꯅ ꯚꯥꯏ ꯅꯪꯒꯤꯁꯦ ꯁꯦꯡꯗꯤ ꯁꯦꯡꯉꯤꯀꯣ ꯔꯥꯍꯨꯜꯅ ꯀꯩꯅꯣꯗ ꯚꯥꯏ ꯑꯁꯦꯡꯕꯅꯦ ꯍꯥꯏꯔꯒ ꯕꯣꯌꯤꯡꯅ ꯚꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯃꯦꯝꯃꯅ ꯍꯩꯃꯥ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯀꯜꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯔꯥꯍꯨꯜꯅ ꯑꯁ ꯚꯥꯏ ꯌꯥꯔꯦꯁꯦ ꯑꯩꯅ ꯑꯣꯏꯍꯟꯕꯗꯧꯅ ꯏꯃꯥ ꯃꯦꯝꯃꯅ ꯌꯦꯡꯉꯣꯏ ꯏꯃꯥ ꯆꯥ ꯍꯥꯎꯕ ꯑꯃ ꯂꯣꯜꯂꯨꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯔꯥꯍꯨꯜꯅ ꯍꯣꯏ ꯏꯃꯥ ꯕꯣꯌꯤꯡꯅ
ꯚꯥꯏ ꯅꯪ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ? ꯔꯥꯍꯨꯜꯅ ꯂꯩꯍꯧꯋꯦ꯫ ꯕꯣꯌꯤꯡꯅ ꯌꯥꯔꯦ ꯅꯪ ꯊꯕꯛꯇꯣ ꯀꯣꯟꯅ ꯇꯧꯔꯣ꯫ ꯔꯥꯍꯨꯜꯅ ꯀꯩꯅꯣ ꯚꯥꯏ? ꯕꯣꯌꯤꯡꯅ ꯑꯩꯅ ꯍꯥꯏꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯍꯟꯕꯒꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯈꯤꯁꯦꯕ꯫ ꯔꯥꯍꯨꯜꯅ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯕꯣꯌꯤꯡꯅ ꯑꯗꯨꯗꯤ ꯏꯟꯁꯥꯡꯗꯣ ꯅꯪ ꯂꯩꯔꯨꯔꯣ ꯌꯥꯝ ꯅꯛꯅ ꯂꯩꯕꯅꯤ ꯁꯦ ꯄꯩꯁꯥ ꯅꯪꯅ ꯑꯣꯛꯅꯕ ꯂꯩꯔꯛꯑꯣ꯫ ꯔꯥꯍꯨꯜꯅ ꯌꯥꯔꯦꯍꯦ ꯄꯩꯁꯥꯕꯨ꯫ ꯕꯣꯌꯤꯡꯅ ꯌꯥꯔꯗ꯭ꯔꯣꯅꯦ? ꯔꯥꯍꯨꯜꯅ ꯌꯥꯔꯦꯕ ꯑꯗꯣ ꯑꯉꯥꯡꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯍꯟꯒꯅꯨ, ꯑꯃꯗꯨꯁꯨ ꯂꯩꯕꯅꯤꯅ ꯐꯔꯛ ꯇꯥꯔꯛꯀꯅꯤ, ꯆꯥꯅꯤꯡꯕ ꯄꯪꯄꯤꯗ ꯄꯤꯖꯧ, ꯃꯅꯥꯛꯇꯒꯤꯒ ꯍꯦꯟꯗꯣꯛꯀꯅꯨꯀꯣ꯫ ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯅꯥꯛꯇ ꯂꯩꯕꯗꯣ ꯌꯥꯝ ꯍꯔꯥꯎꯖꯕꯅꯤ ꯃꯣꯏꯗꯤ, ꯑꯗꯨꯗꯤ ꯂꯩꯔꯝꯃꯨꯀꯣ꯫ ꯕꯣꯌꯤꯡꯅ ꯍꯣꯏ ꯚꯥꯏ꯫ ꯃꯦꯝꯃꯅ ꯆꯥ ꯄꯨꯗꯨꯅ ꯀꯥꯔꯛꯏ꯫ ꯏꯍꯦ ꯏꯆꯥ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯔꯥꯍꯨꯜꯅ ꯅꯠꯇꯦꯗ ꯏꯃꯥ ꯏꯟꯁꯥꯡ ꯂꯩꯔꯨꯒꯦ, ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯁꯦ ꯆꯥꯛ ꯆꯥꯈꯤꯁꯦꯌꯦ꯫ ꯃꯦꯝꯃꯅ ꯑꯗꯨꯅꯤꯅꯦ ꯏꯃꯥꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯕꯅꯤꯅꯦ, ꯑꯗꯣ ꯆꯥ ꯒ꯭ꯂꯥꯁꯁꯤꯃꯇꯪꯗꯤ ꯊꯛꯂꯒ ꯆꯠꯂꯨꯗꯅ꯫ ꯔꯥꯍꯨꯜꯅ ꯍꯣꯏ ꯏꯃꯥ꯫ ꯔꯥꯍꯨꯜ ꯆꯥ ꯑꯗꯨꯕꯨ ꯊꯛꯂꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯋꯥ ꯈꯨꯍꯥꯎꯁꯦ, ꯏꯃꯥ ꯅꯁꯨ ꯅꯨꯄꯥ ꯑꯣꯏꯅ ꯐꯪꯖꯔꯣ ꯆꯥ ꯌꯥꯝ ꯍꯥꯎꯍꯟꯕꯒꯤ꯫ ꯃꯦꯝꯃꯅ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ, ꯑꯆꯧꯕ ꯁꯦ ꯁꯪꯒꯣꯝ꯫ ꯕꯣꯌꯤꯡꯅ ꯏꯃꯥ ꯑꯩ ꯌꯥꯔꯦ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯦ, ꯑꯗꯣ ꯏꯃꯥ ꯃꯄꯥ ꯑꯣꯏꯔꯝꯗꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ? ꯃꯦꯝꯃꯅ ꯍꯩ ꯃꯁꯤꯕꯨ ꯀꯩꯅꯣꯅꯦ ꯈꯩꯇꯁꯨ ꯂꯦꯝꯃꯨ꯫ ꯕꯣꯌꯤꯡꯅ ꯑꯁ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯄꯥꯟꯊꯣꯏꯅ ꯏꯃꯥ꯫ ꯃꯦꯝꯃꯒ ꯕꯣꯌꯤꯡꯒꯗꯨ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯦꯝꯃꯅ ꯏꯃꯧꯕꯨ ꯈꯔ ꯐꯔꯕꯣ? ꯄꯥꯟꯊꯣꯏꯅ ꯃꯦꯝꯃꯅ ꯏꯃꯧꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ? ꯄꯥꯟꯊꯣꯏꯅ ꯀꯩꯝ ꯆꯥꯅꯤꯡꯗꯦ ꯏꯃꯥ꯫ ꯃꯦꯝꯃꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯣ, ꯆꯥꯅꯤꯡꯂꯀꯥꯟꯗ ꯍꯥꯏꯔꯛꯎꯀꯣ꯫ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯆꯠꯈ꯭ꯔꯦ꯫ ꯕꯣꯌꯤꯡ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ꯫ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ? ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯕꯣꯌꯤꯡ ꯈꯨꯝꯗꯦ, ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯄꯥꯟꯊꯣꯏꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯔꯒ ꯉꯥꯎꯔꯖꯥꯠꯂꯣ ꯑꯁꯤꯕꯣ? ꯕꯣꯌꯤꯡ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯄꯥꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯕꯣꯌꯤꯡꯅ ꯊꯣꯏꯊꯣꯏ꯫ ꯄꯥꯟꯊꯣꯏꯅ ꯀꯩ ꯍꯥꯏꯒꯦ? ꯕꯣꯌꯤꯡꯅ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ? ꯄꯥꯟꯊꯣꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯕꯣꯌꯤꯡꯅ ꯍꯥꯏꯗꯣꯛꯑꯣꯏ꯫ ꯄꯥꯟꯊꯣꯏꯅ ꯀꯩꯅꯣ ꯍꯥꯏꯌꯨꯕꯁꯦ ꯁꯦꯕ? ꯕꯣꯌꯤꯡꯅ ꯍꯥꯏꯔꯣꯏ, ꯑꯩꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ꯫